Houkiba September kuntrada shakhangdaba singna Uripok leiba Ibotonsana Higher Secondary School manak tagi phaduna pukhiba Akoijam Angou gi Langla Langjil hayeng phaobagi manungda Puthoktrabadi thasi kun manga gi ayuk Pung manga dagi Thoubal District ta Pung nifunipan gi General Strike Chatharagani haina thoudok asiga mari leinana shemkhiba sina chekshin wa thamlakli Joint Action Committee Against Kidnapping of Akoijam Angou Thoubal awang lekai na sindana ngasi Thoubal kaithel da pangthokpa wakat mifam amada wafam ase lauthokladuna asigi wangangloi sanjenbam sorojini hai Akoijam Angou maitei Houkiba September kuntragi numidang wairamda Uripok leiba Ibotonsana Higher Secondary School manaktagi shakhangdaba mioi ahum marina amuba machugi Mahindra Bolero gari amada laklaga Akoijam Angou phakibani Hiramasiga mari leinana Imphal West District Police ta aiba cherol piduna wakat kiba laikre adum oinamal numit kun marini suraba asi phauba lengaki maikai dagi angaugi matangda Langla Langjil amata puthoktrana leiriba ase laibak thibane Akoijam Angougi Langla Langjil ase tha asigi kun mari phaobagi manungda lengakna puthokpa ngamdrabadi thangnaba numit October kun manga gi ayuk Pung manga dagi Thoubal District sin bathungna Pung nifunipan gi General Strike ase kaunaba sina warep lobani General Strike asina ana ye Laishol Tinsol Media amadi Essential Service sing de konsiloi Khongjang asida district asigi maira paibi amadi lup singna sogatpiyu haina mahakna makhata na phongdokhi nakalamaromda Akoijam Angougi loinabi Akoijam ongbi kiran leimana hai mahaki mapuroiba ase kanana kari maram kidambak fabano haibadu athuba matamda khanghanbiyu mahaki mara leiramlabasu chumthoknabagi Tanja ama pibiyo pikliba machasing asigi yenglaga mahakpu tekta kaidana imung manungda sinabiyu haina mahakna mari leinabasingda apil tawrakli Houkiba tarik kumakoida pangthokiba mifamda Thoubal District ki organization kayana pullaga pangthokiba lawramba warepki matungina koi hayeng kunmari asifhawu se koi ngaijaraga sig manungda tumanba koi uthokpa yabade thos amada phangdaba oiragadi mathanggi nimit tang kun manga gi ayuk manga dagi hawraga Pung nipangi General Strike ama koi Thoubal District ki oina koi Chatharagani masida laibiriba mayam punamok su sogatbaga loinana koina airiba numini mata General Strike thanba su koi amuksu koi phangbanga maktraba maga sengse atumba sengpali kunde phangbanga maktabo odagadi makhata na Thoubal District ki organization kaya ga loinana pulle hadaga Manipur miyamgi Manipur da leibo na sina maki mating lawraga hena kan jakshin na bidam da sem sagare hatla Bili mentas que sigue vino si llega canta maki maral karino maral do tangi ko da habi yu mi oi ba mo oi da ba mo se do sa maki dan ja du su ti bi yu kasi mo ma tha ma thara mo kari da mata manu bili mentas que sigue yo kan na thati da ba mo ko da nei di mentas ni ko suai